ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯗ ꯂꯦꯝꯅ ꯌꯥꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯁꯤꯕ ꯗꯦꯟꯇꯦꯜ ꯀꯦꯌꯔ ꯑꯦꯟड ꯏꯃꯦꯖꯤꯡ ꯁꯦꯟꯇꯔꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯑꯦꯜ ꯍꯦꯔꯣꯖꯤꯠꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯋꯥꯕ ꯌꯦꯡꯗꯨꯅ ꯁꯦꯟꯇꯔ ꯑꯁꯤꯅ ꯌꯥꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯕꯁꯤꯡꯗ ꯂꯦꯝꯅ ꯂꯥꯌꯦꯡ ꯆꯠꯊꯔꯒꯅꯤ꯫ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯅꯤꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯅ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯦꯝꯅ ꯌꯥꯒꯤ ꯂꯥꯌꯦꯡꯕ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 13ꯇꯒꯤ ꯃꯊꯪ ꯆꯍꯤꯒꯤ ꯖꯅꯨꯋꯥꯔꯤ 16 ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯦꯁꯦꯁ ꯑꯃꯗꯤ ꯑꯦꯂꯥꯏꯅꯔꯁꯤꯡꯒꯤ ꯑꯣꯔꯊꯣꯗꯣꯟꯇꯤꯛ ꯇ꯭ꯔꯤꯠꯃꯦꯟꯠꯁꯤꯡ ꯑꯃꯗꯤ ꯀꯣꯁꯃꯦꯇꯤꯛ ꯑꯦꯟड ꯑꯦꯁꯊꯦꯇꯤꯛ ꯗꯦꯟꯇꯦꯜ ꯇ꯭ꯔꯤꯠꯃꯦꯟꯠꯒꯤ ꯑꯣꯏꯅꯗꯤ ꯂꯦꯝꯅ ꯂꯥꯌꯦꯡꯕ ꯑꯁꯤꯗ ꯀꯣꯟꯁꯤꯜꯂꯣꯏ ꯍꯥꯏꯔꯤ꯫ इखंग खंगौदना हौरखिबा लेबाकी इरांगना मरम ओइरगा तोंगान रिलीफ कैम्पदा लेबिरिबा इचिल इनावसिंग अमदि अहल लमनसिंगी हेना खुदोंग चादबसिंग यंगजरुरगा क्लिनिक असिना लेंगना लायंगजबगी थौरम अमखा क्लिनिक असिदा सथजरी हाइरिबा सिदा तोंगान रिलीफ कैम्पदा लेबिरिबा इचिल इनावसिंग अमदि अहल लमनसिंगना क्लिनिक असिदा लाकबिदुना तानबियु अमदि लायंगबियु खुरमजरी।